Sodom in Tabi using Bonomatin condition town of the Luna Krumzari, Nasigimari Bapavda. The Manipur Land Revenue and Land Reform Act Lising Magatamapan Home Posted a Sigma Pampum Namata, Chatna Hangada Banihana, Manipur People's Democratic Front ki make the phone directly. District Threat Rollback Taunaba Hauju Satariba, Tripartite, Tokta Kakching District Wapam Hiram Amata the Yaholak Yaru Haina, P. Somerendran High Cray. R.K. Kamaljit Singhage, Bart Centenary Celebration Pangthokri. Loinana, Manipur Yapun Besaktam Ngak, but the yellow missing a logo the Watang High Hiramda level essay competition Pangthokri. The Manipur Land Revenue and Land Reforms Act Lising Chamapan Humpu Asi square kilometer Lising Kunito Chahum Kuntare Lom Tamak Chau State Asige Mapam Pumna Maktachana Hangadabani Lengak na Kaisuki Kaigi Kainosuki Haibagi Pibam Dalengak Panadi Tangdulai Tapa Purapangam Gadi Tazadi Haina Manipur People's Democratic Front MPDF na Fongdoragli. Hiramasiga Mailena ngasi Manipur Press Club ta pangthokiba pawgi mifamamada MPDF ki Secretary Sapam Samungong na hai state asigi pampumna makta Manipur Land Revenue and Reform Act lisingam gachamapan humpu chatna hanba haibasi yamna tangai fadabani karigidama state asigi akna mafam khara khakta da ek asi chatna halibano haiba kumja lisingam gachamapan yankhai tagina hojik fawda leiriba miyamgi mihut chingna khanghalamdaba laibak thibani Ningthau Paringai Maning Makhatamba Manipur Oingai Matamda Written Constitution Semduna Land Tenure System Chatnaba Haukrabani India da Tindringida The Manipur State Constitution Act Lising Chamapan Nifutai Asi Manipur Pumbada Chatnaki Hariba Constitution Asigi Manipur na India da Tinduna Part C State Oingai Matamda Parliament Manipur Land Revenue and Land Reform Bill Putoktuna Kanaki, Matamdu the MP on a Miyangi Huchin Kiba Singna Bill Asi Ek Olakpada Manipur Pumba Nagadabani Haiki River Karigino Lengak Pasinga Tungi Miyangi Kanduna Lengak Bio, Land Administration Natraga, Land Revenue Hibazilebak Amagi Tawaini, Aknabama Pam Kara, Kakta Land Revenue and Land Reform Act. Kang pam to e Maramasna ek asi Manipur mafam pumba da chana hangadabani kaisuki kaigi kainosuki haibagi phibam da lengak labadi tangdulai taba purapangam thajadi haike Manipur ki maning makata election da representative yankhai umdoi lai 52 election da kali one nominee adigi territorial council lai dana passing state oi kandadi 30 mute khale matandagi 30 khali ba mute adigi mathang lakpana 1972 January ki tarikh kuma thoida state oi reba adigi ain sabha le adu itadi Manipur Land Revenue and Land Reform Act 1960 Manipur ki ain sabha laiba matam tu daida amend toraga closing state swa kilometer lising kunga nitoiga sahum kuntare laiba sidaida sananaba karigumba makala matang tawdriba sa masi karigino sini MPDF na koi yangkana koi gi hangjari se Ngarang ayukta Marlal Hobuni Chungnibusingna Boro Bekra Police Station da attack tawkiba amadi maite yum mai thakraba matong ngarang numidang pung 10 makhairom taba duwaida L Samarendra Singh Kauba Jiribam Kamargage mioi amagi nungkhal khunda leiba rubber farm gi yum ani amasu maine tumna tharamni hare L Samarendra Singh hana aikogi pawmi da fongdorakpada nungkhal haiba mafam mamang dasu maite leiba yum sing loina mai thakrabani aduga mahaki
Rubber farm tawriba sigi leiriba yum ani asida Bengali miyoi sing thabak suduna leiribani. Ngarang numidang khulai matik chana paiba marlon ngangba miyoi nipalom laklaga yum ani edu mai tharamani haina phongdorakli. In kumjali singanita taruki December nipanda lauthoki ba Manipur gi anova district taret rollback taunaba hojik chathariba tripartite tok ta anova district ama oriba Kaching district ki wafam hiram amatada yaholakpa yaroi haina joint non government organization Kaching gi maikadagi phongdorakle. Library and Information Center Kaching Conference Hall da pangthoki ba pangmising unaba amada jangbo Kaching advisor Prokramram Somarendra na phongdorakpada Kaching district asi chahi kya mamangdagi district ama oina batana duna lakhibani hauji haukiba chahi lisinganita taruki December nipanda matamadugi lengak na Manipur district ta lauthokpada yauhon biduna district ama oiba phangjake tapna district headquarter gi infrastructure singso semgat pa horakli miyam de hena nungaina ba amadi khudong chana ba district ama gi lepham thokpa tongan ba department sing award pasing matik chana thambina ba jangbo Kaching na lepalatina mai leina basing da takhinna lakni tan pa masida amadi miyamna district ama oibagi mahau praja singna phangba haurakpada ngairi tanja sida anova district ta asi rollback taunabagi demand ga mai lenina tripartite tok torakpa sida Kaching district yaukselakpa si jangbona karigum mafam amata da yana basuk ngamloi lakadar November 15 da senapati da tripartite tok makha chathagani haibagi pau praja miyamna tare masida karigum hiram amata da Kaching district pusinbiga no Kaching district asidi multi ethnic oiba kanglup kyana khundaminduna nungsi chana leminaba lamdamni loina Kaching district ki revenue jurisdiction manung da kanagum kanglup kharana atoba district ki signboard na chingba thachin asi makhata na tawbiga no census operation chatharak padaso atoba district ki ming habina chingbaso tawbiga no loina karigum phibam amata da Kaching district asi rollback tawba yaroi masigi onna taina ba thawong chatharak labadi mpham matam yengnaga district asigi miyam akan bakhongjang changsiminna ba sem sauna le haina so phongdorakle will demands to the committee in the office chamber of the chief secretary on the 5th September 2011. Then we again submitted our memorandum to the Manipur lengak paibida yauriba MLA Taramapan na Delhi chatna Manipur chief minister sindokna honariba do tawbiga no thata tar helaba Manipur irang asida MLA Taramapan na kari thodang loki haina Universal Mothers Organization UMO gi president Moirang Tim Sorojini Leiman na hanglakli ngasi lampel da leba organization na sig office ta pangthoki ba pawgi mphima madawa phamasi phongdo aduna Sorojini Leiman hai Manipur thokliba thata tar helaklaba irang asigi warsin ama purapa ngamdna leiringi chek asida Manipur gi lengak paibida yauriba MLA Taramapan na Delhi chatna Manipur gi chief minister sindokna honariba si angakpani lamdam asida lenga ani thokpa yaroi war on drug ki akan bakhongjang lokhatliba border fencing gi matangda achoba thodang loduna lakpada natna Manipur de nar chatnagadabani haina lauriba chief minister nongthombum biren sindokna honariba simak laibak thibani CM Sindokna Manipur da PR thamna honariba si topiyo Manipur da PR thamduna maitai miyam da awa pibagi thabak tawgumsi irang asna maram oidna micham miyam kaya si ana thokre miyoi kaya mayum makai mai thadokna hojik relief camp singda sangjafam lodna laiba asida MLA Taramapan siguma thabak tawakpa si laibak thibani Kuki MLA Tarana makogi tungan belenga ama pidrabadi santi wari chanaroi haina launa lairiba sigi mathakta aikoi punna thengnamin bagi muhutta masa gi pham khaktagi khanna siguma thabak tawriba si atub matamda daibak miyang khanbidna topiyo haina so appeal tarokle amani achida ma pamdre akoi lokthok achi haina program miyam de wahang hangpham thoi haifam thoi adu chu haidabda Delhi da chatlaga wanom thangnarum tawruba aduna tai hojik makoi taraga mapanduna karigumba sarkar asi birenji lokthoi to haiba mata Amaram dasu Bisnupur district Sahitya Parishad ki live member amasu oriba aiba loitongbam Brazabiduna CM Birenbo CM farm da ki lokthok trabadi
मखोई पुनः MLA फॉर्मदगी रिजाइन तौरनी हाइकिबा MLA 18 वफमबो कन्ने यानिंगदब फोंदोरकले करिगुम्बा मखोई 18 कुकी मिनिस्टर अनि यावना कुकी MLA 10 डिस्क्वालीफाई तौद्रगदी कुकी आर्म ग्रुप सिंगना तौनरिबसु भारत सरकारना कैंसल तौद्रबदी अमदी कुकी इलीगल इमिग्रेंट सिंग मणिपुरदगी मपुंगफाना तांथोखिनबा NRC अथुबदा चतना हलु नत्रबदी एकोई MLA 18 मास रिजाइनेशन तौरगनी हाइरंबा ओइरबदी नखोइबो मणिपुर प्रजा सिंगना कयादी थागत नरंगनी अमदी नखोइना दिल्लीदगी हलकपदा मणिपुर मियामना एयरपोर्टता ngaidna lai pareng hukna ikai khumna ulamgani madudi natadana kuki gi akanba demand oiriba N Biren bu chief minister dagi lokthokadabani haibu wafamda mating pangsinbaga chap manaba phirep larokpadi uchi kalak mayum mai thaba oina thokani nakhogi phirep asna achumba oirabadi madu manipur miyam bu usitabani amadi singnabani haini lawi manipur assembly gi speaker masamak yawi haibasu haibasi aduki matik laibak thibani speaker gi khutta kuki MLA tarabo मणिपुर थुगाइना बहोनी हाइबगी प्रमाण चपचाना फंगना फावबा मखोई तरागबो करिगी डिस्क्वालीफाइड तौबिदबनो कुकी MLA 10 ना मणिपुर थुगाइगी हाइरकपगी मरांदा मखोई तरा डिस्क्वालीफाइड तौरी हाइना नखुता मणिपुर मियामना सिनारी बसक्ति दु सिजनरम बतारबदी स्पीकर बो अनिशुब मणिपुरगी हेरा चंद्रगोम मियामना कयागी मतिक थागत नरंगनी हौजिक तंगदु लैतादब फिल्म अमदा मणिपुर मियाम अवाब ताहलिबा लान असि लोसिनब होनबिबगी महुत्ता नखोई 18 हाई वफम अदुदी अचुंब लंबी मसक खंगदबा चटकदब लंबीददी चटपा ngamdaba चटलोइदब लंबीदा चटलबा लमहांगनरबा MLA सिंगनी हाइदबगी मरम लेते मरमसना थोरकलिबा बाइल ओइदबा वफम मसी अचुंबन नत्रगा अरानबनी हाइबसी मणिपुर मियामदा मयेक सिंगना थमोय सिंगना सिंगदुफम थोई अचुंबरा चुमदबरा अखोई खंगदे हाइना लिटनब होटनबिगनो अखोई खुद एक पीकी नत्रगा पीखिदे असेंबा अरानबनी हाइना नुपा थोकना मणिपुर मियाम सिंगदोपी हाइना महांगना मखा तारकले तौबददी आइना हाइजरिबसिदी अखोई सिंग मिनिस्टर सिंदोगा लान हेतो बरगदो बोदी या अदु हेतो उठोको यारोया शांति पोको यारोया कदना प्रजा मियामदा सममनबा लेगिबसे अखोई MLA 18 सिंदोपी वाइबसे हाइजरगा RK Kamaljeet Singha Tripura की बर्थ सेंटिनरी सेलिब्रेशन की थोरम अमांगसी सैत्य थौपांगलोब डायरेक्टर ऑफ इंफॉर्मेशन एंड पब्लिक रिलेशंस राजाश्री बैगचंद्र कल्चरल फाउंडेशन अमदी मणिपुरी सैत्य परिषद त्रिपुरा का पुन खुसमनरगा DIPR की ऑडिटोरियम हॉल पांगथोक्रे ngasi की थोरम अदुदा IPR अमदी RN कल्चर कमिश्नर M Joy मणिपुरी सैत्य परिषद त्रिपुरा की प्रेसिडेंट L Biramangal राजाश्री बैगचंद्र कल्चरल वाइस प्रेसिडेंट G Ranjit अमदी सैत्य अकादमी अवार्डी सरचान थियाम नाथुबी मिथुंगनेन सिंगोई की अमदी RK कमलजीत सिंहा त्रिपुरा की फोटोदा लैसु कतना इकाई खुमनके थौमदुग सरुक अमा ओइना सकनायबा कयादा अचंब खुदोल पोचिंग तमदुना इकाई खुमनके मणिपुरी साहित्य परिषद त्रिपुरा की प्रेसिडेंट L Biramangal फोंगलुखिबदा राजकुमार कमलजीत त्रिपुरा की दमक मणिपुर लोन चौखनबगी अचौब थौदांग कया लौबीरंबा मिसक अमनी लेकिद्रबासी की चाम सुबह मपो कोमोन हौकिबा अगस्त 9 त्रिपुरा दा पांगथोखिबगा लोनेना ngasisu imphal gi DIPR da pangthokpa asida thakatpa phongdoki राजकुमार कमलजीत na hingdingai matamda lol inat art amadi culture yokhatna bahona bada chawba thodang lorami mahangna north east yauna mapam mayam chatna manipuri gi damak thodang kaya su tawbirami Isingamaga chamapan humfumapan matamadda Tripura da laiba maitei singi damak scheduled tribe channa bahotnaram ki loinana Tripura da MLA odna chahi tara phawba phampuram ki amadi hauji puthokli ba chefongi chayol gi chefong marup hariba sigi founder ama oirami haiba wafam sing fongdoki Sugno esidagi Mikhal Anirak mai pakna minister phawba oiramlaba mayang lamam babu na laikidabagi chahi tara taret suba ningsing thawak masi pangthokre Tharamadu M Babu Singh Memorial Trust na sinuna kaksing kunaw hizam angom lekay da pangtukibani. Tharamadu da Trust ke Secretary KS Chanayama, Trust ke member N Melay, KH Karachan amadi BJP Sugno Mandal ki President A Ibotomi yaw na maru iba miyu kiyana saruyake. Tharamadu saruyake ba miyam na laikidraba ex-minister asi ki photo da laikat na ikay kumnong utki. Tharam ki wangang Loy Singh na laikidraba lusing basina Sugno AC amadi Manipur kunay da lauramba tungan tawang matawdang singbu na hong na naning singduna singtake.
Panba yabdi laikidaba ex minister Babu asi sugunu asidagi mikhal anirak mai pakna ahanba tamda IFCD Art and Culture aduga anisuba tamna Family Welfare amadi kadagi minister oyam kibani. Kaksing district ki manung chanba thongjauta khulasi khulakpa TH Amujang mapung oba tawdang loduna khulasi gi ahang mofam singda anobo umang sing semgat nabagi pandamda mamang chahidagi howna chatharakiba u thabagi thabak ngasidi chawna mai pakpa hawri hairi mamang chahida u thakiba mafam sing nauna semjin sajinbaga loina pangthokpa pawmising unaba amada khulakpa TH Amujang na thongjaugi Kulgi umang lai lairiba mafam asigi maningda lairamba ahang mafam asi mahakna luchingnaga lengak mateng yaudna u pambi chamnga yankhai asi ahanba oina thakibani haya pambi sing asi thakraba matong phauba yengsinduna rakpadagi ngasidi chada marfutara mangadi haure sikhiba khara asisu nauna muk thajilaga asangba umang ama soina ohelagani haiki pawmi singa unabadu da saruk yakiba lamyanba enterprises ke proprietor Dr. Elang Amit Kumarna Manipur gi tongan mafam kaya da umang kok hausagi khalda chawba chaithing pibagi wathok kaya leiringe chirak asita thongjawi khulakpana luchingduna chathariba thong asi Manipur gi atopa khulsing su tamba mathau tai masina Manipur wasangba state ama ohenbada hena kumangchang yangsin mangamlagani haiki Jadi adum hapa yani community forest ni bersih ko. Engkau membaca tausalaga sah sentang dan awak. Jadi ujung di mapung bahari bu kita. Kena wam sang mani madu kita jadi kuni lebih wala man mayang lebih raga. Kawan jadi ni juga. Atai itu dia yang matang ni election ni boleh kanu tu lah. Kona. Am kena jadi sih ini di hari di proses sih kastang ni. Iding Mum Soren Memorial Trust na sendida ngasi Kwakathel daliba Pitambara English School amadi Ratan Kumar Memorial School Kwakathel Haino Khongnembigi School ani asida Manipur gi apan basakta ngak pada yelong misingna lawgadaba thaudang haibe hiramda state level essay competition ama pangthokre haiba competition asida class 8 tagi 10 fawna Ratan Kumar Memorial School da aduga class 11 tagi hauraga open oina punna mahire lising ani hemna sarugya ki ba competition aduna Pitambara English School da pangthoki Tongan be school singdagi mahiri kyan saru yadna pangthokiba competition aduga mailena trust asigi president Iringbam Bilasina phonglakpada hariba essay competition asigi inkalakliba lamdam asigi naha oliba mahiri sing asida mariba maramdam nungshiba amadi yelhomi singna kari thabak thorom sing paikhatlaga Manipur gi apunbagi saktam asingak sengani haiba khalon asida paksna khannabagi pandamda pangthokpani competition asida makok mathang taklaba singi mana matom yenthokpagi thoromna lakliba November anida Iringbam Chaurengi humphutaret suba mapokumon numit tharonga mailena Manipur University Auditorium Hall da pangthokani haina phongdokhi Langi namada puba thangba ngamloidaba seli demand tawbiganu haina Thobal district leriba passenger gari sing sinthalep na ngasi wangjing kodongpopi ki hairok amkhaida driver suna wakan phamkhre Thobal district transporters union TDTU na sinduna pangthopa wakan phamadu da saru yakiba driver amna phongdolakpada association tarani thoi tara humdagi makhada Thobal district cheliba passenger puba gari singda langi namada puba thangba ngamloidaba demand kya tawsilapagi mayokta wakan pham asifam bani lenga ki damakta leiriba chinau singna miyam gi seba tawriba Tata Magic ta amadi transporter singda langi namada puba thangba ngamloidaba demand tawbiganu miyam gi seba tawriba lambida cheliba gari singa sisu senpu oina ubiganu haiki ngasi wakan phamadu langi namada puba thangba ngamloidaba demand tawbiganu langi namada mioi kharagi business tawpham oibiganu nongmaidi yeknabada onchinbiyo ising leitrabadi nga leiroi ekoi santi pami haina thaba plekar sing chijinaki bagaloina kolau kya sulauki akogi lebaki lebiri besin lau sing akogi music singja akogi transporter da puba ngama thangba ngamloidaba demand asi tawbiganu akoi langi namada akoi Nalasi tobiganu haiduna akogi Thobal district cheliba akogi driver sing maraktagi mafam asi thamjari loinana akogi cheliba sorokta cheliba akogi magic sing asibu akogi chempu oina ubiganu haiduna mayamgi mafam da mafam asi thamjari
mi ahumdagi chatharakliba lan asina lanjinariba miyamgi yenglaga November 3 pangthokadoriba ningol chakobagi kumhai asi ka hena harau mathoi kaduna pangthokpidna ba PS committee wangkai kendragi maikeda appeal tarakle chatkiba chahigi mi ahumdagi kuki militant singna landarakhiba duda lanjinudna hauji palace compound leiba government dance college ta hangliba relief camp ta leiba Covenant English School da classes khata tamlibi Chandam Ritika Bo National Sports University da selection phanglakpada harau phongdokpa amadi achamba khudol tambagi tharamda committee asi convener Naure Mohendra na phongdokhibani Mohendra na makhata na hai handaki ningo chakobi komhai asi irang asina awaba taraba singi khallaga chamna pangthokpiyo madugi ona dainabada achau aram kadna miyamna pak chana ningo chakobi kumhai pangthok nabada relief camp leiba miyamna phawdaba nungaitaba adu ubiyo amaramda kuki singa chatharakliba lana sida awaba taraba mitei singi dama committees na wangkai esigi oina local MLA TH Arun Kumar gi meeting makhada government dance college relief camp hangdukhibani lanjila bangang sing private amari government school singda mahitam handuna lakli lunna moridagi lanjilakpa mironbi ani committee na sel puthokna angang ani asoi angam yawna jenims ta unake amadi ke masda leiba mioi amasu committee na angamba mat thak ta hotna duna luhongki masida puning thagotningai ama oina sero awang ne kaidagi relief games da leiba class 6 tamnibi Chandam Ritika Pokpachi H Biren Kobi Mahiroi asi Sports Authority of India gi mityeng makhada leiba National Sports University da archery masana da mahi tamnabagi damak khalak libasini Mahiroi asi National Sports University da tamnab hotnabada mateng tawkhiba khudingmak thagali ngasi mahakna fangliba khudong chaba si ate relief games in da leiba tungi yumbi oirakadaba Mahiroi khudingmak taso fangani manamam nalanjira pangang singbu aphaba maiki chatnaba lengak na khanaba mi yeng tangbiu haina mahang makata ke Suba Kabi Samilangi Tharam ama Mahila Kabya Manch Manipur Nasin na Kwakatel Moirangpuri Lekai Leiba Dr. Khomram Dorendro Yumda Pangtokre Tharamadu da Aryan Culture Government of Manipur Retired Assistant Director Habam Chitra Mahila Kabya Manch Manipur President Dr. K.S. Subadan Chief Case President Oina Amadi Manipur University Manipur Department Associate Professor Wahim Kumari Chanuna Moderator Oina Tharamadu Sarwyake Tharamadu Mailena Aryan Culture Government of Manipur Retired Assistant Director Habam Chitra na Chief Case ki warot pe na hai ngasi pangthokliba Kabi Samilang asigi nungi oiba pandamde lamdam asida leiriba nupising na makogi haisingba kaya do miya mangda uthokpa ngamdana fumjinduna thamliba do malemgi phampak thakta pukhatna miyamda sak taknabagi pandamda pangthokpani asiguma tharamasi toina tawrakpana ngasidi nupisingda leiramba haisingba adu khaktanatna makogi hotnaningba thauna du so hapkatli lona nupi oibisingna fana yamna art hairabasu public platform singda thokpa ngamdabagi awaba do asigumba tharamasi toina saruk yarabadi makhunda leiriba akiba do kokani haina supongdoki lamdamasigi tungi yumber oirakadoriba Mahiroi sing khanbiduna Mojing High School da headmaster in charge amadi award po oja sing mari leinaba authority singna athubada thabira u haina Educational Guide Center EGC Thawal Mojing na Manipur lenga ki puning singsilakle Thawal Mojing da leiba EGC ki office ta ngasi pangthokiba paw information center asigi president MM Abdul Razak amadi secretary Sahabuddin maibam na phongdorakpada EGC Thawal Mojing executive committee sing Advisory Board sing kholasigi political leaders sing social workers sing amadi Mojing High School gi oja sing amadi staff sing gi oibam bifam amafam na school asigi hojik odiba phibam masi matangda yamna kupna khananainaki bifam aduna yamna kupna khananainarba tungda mot amatoni warep kya sulauki bifam adugi matung ina haukiba tha ahumdagi Mojing High School da working headmaster in charge amata leitabana maram oiraga Mahiroi singda chauba chaithing amapina lakli Manipur lenga ki kudong chadaba kaya leirabaso Mahiroi singe damakta khanbiduna alternative arrangement ama tawbiduna hapta amagi manungda regular headmaster in charge ama thambiraknaba ngasigi mifamna Manipur lenga ki education department ki puning singsile school asita oja watpagi wa mayongi talak asita oja mari promotion ka lonina transfer to khibana Mahiroi singda amuka hen awab ohele
अथुबा मतमदा मई लेनबा अथॉरिटीना अखन्नबा मियेंग थांबिदना ओजा थाबिरउ स्कूल असिदा थेंगनरिबा खुदोंचादबा कया सिंगी मनुंगदा मरु ओइना क्लास 10 गी एग्जाम थागदबा कुशिलक्त्रबा मतम असिदा मतम कुइनदगी महारोइसिंगदा लाइरेक ताकपी तंबिदबगी चैथिंग अमा पिरकलिबा से कोखनबिना ngasi मफम असना अमत ओइना मई लेनबा सिंगी पुनिंग सिंसिनकी लोयना स्कूल असिगे लेफम थोकपा स्कूल मैनेजमेंट एंड डेवलपमेंट कमिटी SMDC अमा लेरक्तबासी मतम कुइरकले मरमसना महारोइसिंग अमदी पेरेंट्ससिंगना EGC दा थागलकलिबा असी खरता ओरबसु कोखनबा मई लेनबा सिंगना अथुबदा SMDC अमा सेंबिनबा मई लेनबा अथॉरिटी सिंगना अपील तौकी कुंबी असिगी MLA सोनसम प्रेमचंद्रना केंद्र असिगी मनुंगदा लेरिबा अहल ओइदबसिंगदा लेंगाकना पीबा फंगफम थोपा ऑल एज पेंशन कार्ड फंगबा यारबा अहल मरफुतरा मापीगनी मरिफु मंगादा ऑल एज पेंशन कार्ड ngasi yenthokre MLA गे एडवाइजरी कमिटी सिन्ना सरान कोंजल लेबा MLA गी युमदा पांगथोखिबा थरमदा BJP कुंबी मंडल की प्रेसिडेंट सेराम अंगौशना केंद्र असिगी ग्राम पंचायत मंगा की एडमिनिस्ट्रेटिव कमिटी की चेयरमैन सिंह कुंबी म्युनिसिपल काउंसिल की चेयरपर्सन वाइस चेयरपर्सन अमदी MLA गी एडवाइजरी कमिटी की मरुब म्युसिंग कयासु सरउयाके थरमदुदा MLA S प्रेमचंद्रना फोंगदुखिबदा लेंगासी बुलुचिंगलिबा चीफ मिनिस्टर N बिरेना हौजिक स्टेट असिदा शांति हंजिलकनबा लेपना प्रजा मियामगिदमक होटनरी हायदुना अथुबा मतमदा सोना इंग तपा महौसागी पुंसिदा हानगुम हंजिलकलगनी ngasi piriba all as pension gi card amada lupa chani oriba silengas na thubada lupa chamanga da hingalnaba thorang leri haike thormadu mailena MLA na irangasna sokhalaba napat relief camp ta leriba music yauna MLA gi advisory committee gi maroiba music da mobile phone taraso kosinake कुंबी असेंबली कॉन्स्टिट्यूएंसी के MLA S प्रेमचंद्र की मीटिंग मखादा न्यू जनरेशन फोरम कुंबी एसिना हौजे स्टेट अस्ता की बफंगना कांग सिकपदगे संदोरकलिबा डेंगी लाइनादगी ngakthoknabagi pandamda ngasi kang hida kapthokre कुंबी केंद्र की MLA S प्रेमचंद्र का हौमिन कामिन रखिबा 1991-92 मेट्रिक बैच ना सेम की न्यू जनरेशन फोरम 29 कुंबी ACS की मरुइबा थौपुबा सिंह सेक्रेटरी एंड ओपन ड्रो एडवाइजर सिंह एंड नोरेन अमदी अते वॉलंटियर सिंह ना केंद्र असिगी तोंगान तोंगान फमसिंगदा हांगलिबा रिलीफ कैंप सिंगदा चटना डेंगीदगी ngakthoknaba हिदाक सिंह वॉलंटियर सिंह ना कापथोके थरमदु पांगतोपगी मतंगदा न्यू जनरेशन फोरम कुंबी एसी के सेक्रेटरी एंड ओपन ड्रो न फोंगदुखिबदा मणिपुरी मफम अयामबदा डेंगू नाव मसिंग सही सिदना हेनि याम हेंगलकपना हॉस्पिटल सिंगदा असुकी मतिक लायंगनरी हायदना केंद्र असिदा डेंगी लाइनादगी ngakthoknaba कुंबी केंद्रदा हांगलिबा रिलीफ कैंप सिंग चतुना हिदा कापथोकपगी थरमसी पांगथोकपनि हाइकी कांग हिदा कापादु इमा मेरा पाइबी सिंगी मेया संखरदसु कापथोके एजुकेशन वर्ल्ड इंडिया रैंकिंग चथबा सर्वे पीबा इंडिया की अफब स्कूल खनगपगी मनुंगदा यूनाको स्कूल मणिपुर की अपुनब स्कूल मकोक तारखरे हाइब रैंकिंग 2014-15 की एजुकेशन वर्ल्ड इंडिया रैंकिंग कैटेगरी अहुमदा इंडिया की स्कूल 10,000 हेनबद चथबा सर्वे यूनाको स्कूल की यूनाको स्कूल खोंगमन यूनाको स्कूल मैत्रम यूनाको स्कूल चनुंगना मथंगसिना इंडिया की रैंकिंग दा 93 कुंथ्रादा लेदुना मणिपुर की स्कूल अहुमसना मकोक तारखिबनी हिरम से माइलेना ngasi खोंगमनदा लेबा यूनाको स्कूल दा पांगथोक पाउगिंग फॉर्म यूनाको स्कूल की चेयरमैन N इरावंत सिंहना हाय लमदमसदा थोकलिबा इरांगसना स्कूल चलाइबदा वाबा मायोकनकी अदुबो कन्न होनदुना ओजा मयाम की मतेंगना एजुकेशन वर्ल्ड इंडिया रैंकिंग 2013-15 दा यूनाको स्कूल अहुमना ममांग चाहिदगी हेना रैंक वांगना चलकले यूनाको स्कूल खोंगमनना इंडिया की 93 सुबा चलकी ममांग चाहिदा 73 लेखी अदुगा मणिपुर की अहानब ताबा ngamle यूनाको स्कूल मैत्रमना इंडिया की रैंक 73 तारखी हाना लेरंबा रैंकिंग दगी कन्न होनजबदगी हंदकी चाहिदा रैंकिंग सिंह हेंगलकलिबासी पेरेंट्स स्टॉक होल्डर मयाम की रिपोर्ट सपोर्ट अमदी ओजा सिंहना कन्न होनबदगी ओरपंगंबनी मखातना लेरिबा रैंकिंग असदगी हेंगतनबा फबा एजुकेशन पैसा का चानबा एजुकेशन पीनबा कन्न होनकी गनी फोंगदोखी si, jadi kita ni, kita nak wangkat nak
Bagi pembangunan dari Pak Sukmoro mana, lalu misalnya apa itu jadi nama, beli full money, sana apa itu jadi nama, amati, kena lalu misalnya kalau mana berada, belum ada, terus dan punya hukum sehat, thank you. Chanalukoi Art Center amadi sangai film sinuna chai khuding lep na pangthukna lakpa cultural meet ngasi Imphal East ki chana khulda leiba sangai film gi auditorium hall da pangthokre tawamadu sana konungi angoming thau poiriton political activist sapam kanglipal cultural activist Narendra Ningomba lamlai Kendra Village Volunteer Force ki chief commander Y Voshan na chingba kyana sarugya ke Tawang madugi saruk amo oinat lamdamasda kundari bakang lupuruk kaya ginat ki oiba cultural program kaya utki. Tawang maduga mailena angoming tau poito na high art ki lamda nang changbi rakli ba music na lamdamasigi chat na ton chat sing ngak na chat na bahot na minasi pangtuk liba tawang ga mailena organizer oinam oken high lamdamasida hauji thok liba irang asna maram oiraga awaba kaya mayok na riba sing amadi lamdamasigi mangtharak liba nat chat na bising asi kharada oirabasu yokhat Jabang ngamna bagi pandamda thawam masi pangthokpani haina phongdokhi All Kangleicha apun belop akal gi han mapo komon gi thawam Manipur Press Club ki thangning hall da social activist Dr. Kiran Yendrembam akal gi president Ranjan Angamba Unnal gi president Joycery amadi UALNL gi president SH Modubala na president member sing oina saruya na pangthokre thamadu ka mailena akal gi president Ranjan Angamba na phongdurapada Manipur thok libalanasna maram oidna hangduna leriba labuk sing hanghandana thamna bahona si hangduna leriba labuk sing da lup asna koina chatna lo lokna bagi matam loireba matung lofam sing aduda tungan mana masing thadna chinjak tami pal tangdana bahona re Miyam na sumasida sawagat piyo lup asi apima kunay amadi longi sinmi punna sawkhat minana bagi pandamda hawdokhi bani lamyan ba irabot ki thambiram ba wakhalon sing de yumpham oidna chachabani chinjak tami pal tangdaba lamdam ama oina ba lup asna angamba thakta hotna gani haina su phongdokhi ngasi ayuk pung 10 taba matamda kasa lamar gramda Ima Maya Sanglenda World Meeting Council WMC amadi Ima Maya Lupka Kusam Naraga Counseling and Guidance Program amapang thokre. Taramaduda Madon Kulabati High School Lamar Gramgi Headmaster TH Asokumana Tharmapo CH Nabakumar Singh Advisor WMC Assam Unit na Maru Wangangloi Ima Maya Secretary TH Sabitri Nathu Mitungna CH Benubala Retired Teacher na Guest of Honor TH Kishan Singhana Invitee oina saryaki Lamargram Kuno Kuman Sildu Bidagi Maharoi amadi mama pa humputara mukna saryaki thauram hawdokpa oina maira chukhatlaba matungda maru oibo ngangloi CH Naba Kumar Singh na Counseling and Guidance haibasi mama amana machabo nawporingedagi hawduna taibang phawpa ahal oirakna siramdai phawba Counseling and Guidance ki maru oiba kaya lairi haibagi matangda nainaki Lorena Ima Ipana Atoiba Ozani Ojana Tambibana Chada Kon Mahairona Honabana Chada Marifo Mahitam Libasi Hingnaba Lausing Tansin Bani Ichagi Asoiba Kupsin Basi Icha Manghan Bani Haibo Pamsu Yauna Marik Jumna Inaki 91 Maitai Langol na Konba Famsingda November Amadagi Mayai Kabani sa Chaba Yunba Thakpa Madi Jwar Chanam Pumting Tingni Haina Maitai Langol Welfare Preservation and Protection Committee Advisor Yumnam Nianmol Chana Fongdokre Ngasi Langol Type 3 da Leiba Community Hall Committee na sinna pangthokiba pawgin phamamada waphamasi Nirmol Chana Fongru aduna hai Langol hari maphamasi historical oiba pham amani phamasi lamdamasi yamna maru oiba mafam amasu ori Imphal menungdagi thadorakpa carbon dioxide chairman nungsit kya chopsinduna nungsit yawba hu chenba kaya ado aphaba nungsit nungsa ama ohenbada chabu mating pangtna lakliba phamasida mayai kabani sha chaba yonbagi chang nomagi wangkhalakpasna thokhaningda thokdo kya thorakpa yabagi
चिंगनब लेरे मरम अदुना 91 मैते लांगोन कोन बाफम सिंगदा लाक्लिबा नवेंबर अमदगी मेय काबनी सा चाबा योनबा अमदी थकपा थिंगनगनी कनागुम मियोय सिंगना थिंगबा सिगी मायोक्ता थबक तौलबदी मदु थोलकपा फफतगी टिकचाक पुंबा मसा मसाना पुजगदबनी हाइरे मणिपुर लेंगा की मैकेदगी JSC against the suspicious death of Yalam Subhash Chandra na thamki wafam da थबक पाखलगनी हाइरकपद तराम ओई अथुबद थबक ओंथोकपिरौ हाइना JSC की को कन्वेनर नारिम गंगाना नंबोल बाजार लेबा यूनाइटेड प्रोटेक्शन कमिटी नंबोल की ऑफिस दा पांगथोक पाउ इनफॉर्म दा फोंदोरकले मांगना मखा ताकिबदा लाइबक थिबा थौदो अमदा आसाम दा ट्रेनिंग तौना लेरिबा IRB पर्सनल यलाम Subhash Chandra Laikhidabaga Mailena Bantawun Haina JS na Fongdokibada Manipulinga ki Health and Family Welfare Minister Dr. Sapam Ranjana Madi CM ni Maikidege Atuba matamda chawna angamu mateng tawragani harakpasi yamna harawi banana Atuba JS na pamniba pamba singa madi yana kibasing thabak to ontok pirakani thazai haike ngasigi informadu da JSC members in chusau yake Sung Laibaki अखोगी कॉन्थोसम केंद्र की मिनिस्टर अमदी चीफ मिनिस्टर ना असुक यामना अवाबा लेबाकी लुरबा तामफम असिदा लेखिद्रबा अंगांग असिगी इमुंग मनुंग चिंगबु यंगसिनगनी हाइदुना हाइबिरकबगीदमक्ता अखोइना को कन्वेनर अमा ओइना अखोगी कॉन्थोसम AC अमदी मणिपुर की मकोक ओइरिबा चीफ मिनिस्टर बसु अखोइना JSC की माइकैदगी थागत फोंदोकसरी मचा ट्यूशन लौ बजट खरगा मसक खंगदबसिंग ना फाखि बजक ngasi फाउबा थीब खंगदना लेरिबा हाउबा मलक चिंताम लेकाइदगी अकोइजम अंगोबु टेकता कादना थादोक पिरौ हाइना इम्फाल इसके बामोन कंपुगी मियामना मरि लेनबसिंग दा अपील तौरकले लोनेना मी अमबु फारगा मरि मखोंग खंगहदना थंबगी मायोक्ता ngasi बामोन कंपो खाबमदा वकत मिफम फमना प्रोटेस्ट तौक्रे बामोन कंपो वुमेन वेलफेयर एसोसिएशन अमसुंग सिंगतम सोशल वर्कर्स यूनियन क्लब न सेन न चथकिबा वकन फमादुदा किबी मेरा पाइबी अमना हाइकिबदा अंगौ हाइबा म्यूएससी हौकिबा सेप्टेम्बर 19 दा इम्फाल वेस्ट डिस्ट्रिक्ट की उरीपोक्तगी मच्चा ट्यूशन लौबा चटकिबदगी थीबा खंगना लेरिबनी नुमित कुनी हेलाबा फाउबा इमुंग मनुंग मरी मखोंग अमता खंगहंदना थमलिबासी यानिंदे करी मरंगी महापु फारिबनो हाबिदु मैलेनबसिंगना सिंगदोपियु लोनेना इमुंग मनुंगी अवाबा यिंगबिदना महापु टेकता कादना थादोपिरउ लोनेना लेंगांगना सोसिगुम्बा मियोय अमा मांखरगा ngasi फाउबा मरी मखोंग अमता पुथोक्तबासी यानिंगदे हाइके अथुम मतमदा मागे मरान कइनो कइ मंगितदा फाबिबनो अथुम मतमदा टेक्ता काइदना थादोपिदुना मसा मसुबु योगनबा अथुम मतमदा थादोपा पामजै हाइबा वाफम दिगा लोइनाना गसि वाखै फमसे खोने सिंजल लांगजेदुना फमजबनी यार अंजुमान इस्लामी मोशरा क्वाक्ता जामियत उलामा क्वाक्ता ऑल क्वाक्ता क्वारंटाइन कमिटी अकोक ऑल क्वाक्ता यूथ वॉलंटरी ऑर्गेनाइजेशन अकिबो ऑल मैते पांगल यूथ एसोसिएशन अम्पिया मैते पांगल यूनाइटेड वॉलंटरी ऑर्गेनाइजेशन क्वाक्ता MPU BOK मदी क्वाक्ता म्युनिसिपल काउंसिल KMC ना खुसमना सिन्ना बिष्णुपुर डिस्ट्रिक्ट की मनुंग चेंबा क्वाक्ता दाहानबा ओइना मौलाना सिंह ना इनिशिएटिव लौना क्वाक्ता म्युनिसिपल काउंसिल एरिया लुलाना थमनबा पांदमदा था अनि खुदिंगी लेपना चथगदबा सिट चेंबगी थौरम हौदोकपो ओइना नोमगी ओइबा सिट चेंबगी थौरम अमा क्वाक्तादा ngasi पांगथोखरे सिट चेंबगी थौरम अदुदा अंजुमान इस्लामी मोशरा के प्रेसिडेंट मौलाना अब्दुल कलाम नोंगजाई मयूम वाइस प्रेसिडेंट मौलाना शहीदुर रहमान कासमी संगोम सुंबम जनरल सेक्रेटरी मौलाना इस्लामुद्दीन इम्फाम मयूम अमदी अदै थौमिसिंग असौ याना तेरा खोंसांग बिदगी हौरगा मोइरांग तुरेनबान फाउबा तिदिम लंबी की नाक यता अमदी क्वाक्ता सेरिकल्चर दलरिबा प्रीफेब्रिकेटेड हाउस रिलीफ कैंप की कैंपस ता सिट चेंबगी थब पांगथोखे अंजुमान इस्लामी मुशरा के वाइस प्रेसिडेंट मौलाना शहीदुर रहमान कासमी संगम सुंबमना फोंदोखिबदा लुनाना थमनबा चहीगी सेलिब्रेशन अमा लाकपदा क्लब ऑर्गेनाइजेशन अमना लेकाय दु सिट चेंबना लुनानबा ओथोक्ते खंदुना मौलाना सिंगना तानरगा क्वाक्ता लुनाना थमनबा क्वाक्तादा नैबा CSO सिंग अमदे तोंगानबा ऑर्गेनाइजेशन सिंगना वारेपनना क्वाक्ता सिथानी खुदिंगी सिट चेंबगी थब पांगथोकनबा ngasi हौदोकपनी मखा तानसु लु नाना क्वाक्ता ओइनबा लू नानबा क्वाक्ता ओइनबा क्वाक्ता की म्यूसिंगना डस्टबिन सिजिनबगी हेनबी थमसे लू नानबा हाइबसे एको इसा इसा होटनजरगा ओइगदबनी अदना ऑर्गेनाइजेशन अमदी क्वाक्ता मियामना थौरांगसदा सवपियो हाइके यूनिवर्सल फ्रेंडशिप ऑर्गेनाइजेशन UFO की थबक थौरमदा मतम सांग सौ यादना
lakpat natna UFO Imphal East Headquarter number 1 Langtabal Kunja Bataleng gi President gi Thausu Puramba Langtabal Kunja makha lekai dagi lekidraba mutum ibomcha maitegi ngasi mangani lehun tamba thorom pangthokre thorom aduga mailena UFO gi members na lekidraba mutum ibomcha yufamda haika lekat tambaga loina gan chelit pin nei kai komna utke mutum ibomcha na lekidabada UFO Central Committee gi maike dagi su awa phungdo pagalona lekidraba gi imung manungi awa bal su yai haina phongdorli Foreign Medical Graduate Examination FMGE gi exam thanabagi center Manipur thambiu haina all Manipur MBBS abroad students Amas Manipur gi secretary Safur Rahman Manipur nga gi puning chingchilakle Amas gi secretary Safur Rahman na ngasi thadok pachol aman hai Manipur gi apalamda medical MBBS tamluba satra sati singna lebas da mathau tauba yanabagi damakta tangai fadna thagada Medical Council of India screening test haina su khangnaba National Board of Examination in India na loba FMGE exam thabagi center amata Manipur PB Davasna mahairoi singda chauna wa awab mayoknare yamwana mapalamta exam thaba chatlibasing na makhada chatlabasu lambida khudongcha da bakaya mayoknari mathakta chatlabasu selajida basingi problem kaya mayoknari health ki problem nei basingi oinasu journey chathok chasin tawbadasu awaba ori asiguma khudongcha da bakaya si khanbiraga FMGE center asi Manipur thambiu haina cheras na makhata na bad amadi Manipur linga ki pungjing silakle Delhi gi Rohini da leiba CRPF school gi manakta ngasi ayuk ahoba makhol amaga loina pokhai bagi thodok thokre school phoklang kara soki thodo atu da misi minadi yaudi hari Delhi police special cell gi forensic team amadi officer sing thodo thokpham chatna yengsin ki local resident amana lahawa video da maikhu mapai kli aho makhol ta ki haina hobu sing su phongdoki prashani bihar da leiba CRPF school manakta ayuk pung 9:40 tarak pada pokhai ki bani senior police officer Amit Goyal na phongdoki bada Tizin bagi saruk ama oina underground sewage line ingchin ki adu moinamak sinaninga obagi kudam changdam phangdre khamna leba car singi thongnau singdi akai atoi thoki area do leba dukan singi signboard ching mangta ki hari police na hai ki bada ayu pungte mini fute tarak pada CRPF school sector 14 Rohini manakta yamna hauba makhon pokhai kre haibagi PCR code ama phangki SHOPB amasong staff ahamdu chaluki amadina namthiba manam amadi school phaklang kintharam bathengna anakpagi dukan amagi mingsel kairam ki car amagi mingsel singsu kai bathena ki haiki Northern Gaza Strip talaiba yum kaya da ngarang numidang Israel na Israel kya chatharakre yamdabada miyoi marfutare sikre haina health ministry na haiki bed lahiya town da chathakiba strike aduda miyoi nifu khaksu asopan nangke Hamas singapong aduda dumak amukhanna punchin na leire haibadagi Israel na hanjin andabani hari Israel na Iran da landagani haibagi unauthorized document thadorki basing adu United States na investigation tawri hari US official amade document sing adu legitimate mali haiki hauki bachayo da Hamas leader Yahya Sinwar bo harkrabagi matungda ceasefire tawna ba United States na Israel da kanna taknari adu moinamak Israel amasong Hamas na diwapham aduda pukning changadabagum tawri Lebanon da leiba Hezbollah militant group Iran na support tawri bani Israel na October hawalakpada Lebanon da ground troop thajinba haukrabani thangjanumita Israeli Prime Minister Benjamin Netanyahu gi yumda target tawna drone amana attack chathaki asiana di yaukidi haire The Manipur Land Revenue and Land Reform Act lising Motamapan Humpu State Asing Pampum Namakta Chana Hangadaban Haina Manipur People's Democratic Front ki Maikadagi Fong Doragli District Taret Roadblock Tawna Hausi Chathariba Tripartite Tokta Kaksing District Wapam Hiram Amata Yaholak Yawi Haina Peace Somendon High Grade RK Kamaljeet Singha ki Ward Centenary Celebration Pangthokre
लोनेना मणिपुर की अपुनब सक्तम ngakpada yelhongmisingna lawgadaba thodang haiba hiramda state level essay competition pangthokre ngasigdi imes modon pijaba mata ase loshinjare meeting tabri bisingbu amukhana khurumjare